Ngaprum sẽ phải lên manga sẽ kilo là manga nó chưa có gì đấy cái nó quy này xong bà bay mau có đây ta khám ta Ngaprum sẽ phải lên Kata ni tu kata ni ngaprum. si kompak si ba may tahan lo Aku sih gua di tanam ni jadi kapi na ngam phật tani ba hay si nakan gi na ai si 상물이 빠져 얘는 빠져 baba ay ni nó có chocolate as this the way Ngaprum si kali mana mukpa si kayo ni setting na lay eh kayo na yo ti chang nai kare Thilla Thilla sum toy na tau da bay ku da bay 많이 hay ta ba lay pote da koy na 야래 양 상그래디 노페와 노페 튕겨내 ya ba 예예 담담 넣고도 그지로 너대서 콘토페 넣고도 그지로 수만 들어가 뭐 들리 나도 임 넣고도 그 낚시 넣어 너희 내가 방은 또 그래 저거니까 내가 튕겨내 inum dal mo thinjilu ra ai ngon tin na na ba aman leng loe mamay si may ka thara doy ra mamay pinam sang ay pinam 아주 와는 아주 누가도 baba lo jilang ga 수만 전이 나 봐. 아이들 일 거는 거. 고려 거. 수만 아까 leng loe ya ngapum punna manga ne ba kwa manga si da ka manga se kilo da manga si challe aduga lupa chamri kilo dana ade ho je ko am law rage bane 미도 좀 맞아도 이제 가려 이제 거기 가 타면 가면 또 뭐 거기도 가면 이거 하면 타면 되지. 역시 ngaprum se akoi thonga ga chabdi haina de ba kwa aduna se hana hujiki lawthoba aduga lawthoga hore mo mabukki marin ke ka lawthokraga mo phajana thawda tawthoni aduga metlaga oina sage tawbane mayamna suna ngaprum zabiro haiba marap su yawe aduna ngaprum chajage tawbane ngaside metlaga một cái cậu mua câu anh to kìa kamu sudah tuh nak kerja di kuasa itu macam tu ngaprum si makam hana kag thuk jarage marin julok thukpa nungai na ba mun mun lang chi ano mai chi ko to lang segai man ko no marin lo thuk tao no ve segai dui ni si se keno tau dui ni mai se akhoi se asai lau ra ba du ne ba do hojik na mai marin du lo thuaga mahau di lo thoi si marin si de yai se marin ji lo thuaga mo tao dui ni ba thau da phajana ngau thuk dui ni do ngau ra ga hore na khoina amo piece amo kha segai ni na ta si di chongman le ko si marin mahau ga marin ga pulam nap pane mahau hai na ma i mo no mat angang ba ma yai ba hek nap na na dum yaw ne sina mahau ne sina pipe sina marin ai lo thuk pai maru di law tho rồi kwa maru di horen ngau loi bai do lo thuk ni nga ya lo thuk da ni maru di dum cha
ꯁꯥꯏꯈꯤꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯔꯦꯟ ꯐꯖꯅ ꯇꯥꯎꯗꯣꯏꯅꯤꯅ ꯑꯗꯨ ꯀꯜꯂꯒꯅ ꯍꯣꯔꯦꯟ ꯇꯥꯎꯕ ꯂꯣꯏꯕꯩ ꯍꯣꯔꯦꯟ ꯁꯦꯒꯥꯏꯕꯩꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯨ ꯌꯥꯅꯤ ꯃꯔꯤꯡ ꯀꯥꯏ ꯆꯠꯈ꯭ꯔꯃꯣ ꯁꯤꯒꯤ ꯃꯔꯤ ꯃꯥꯡꯒꯕ ꯃꯔꯤꯡ ꯊꯤ ꯈꯪꯗ꯭ꯔꯦ ꯌꯥꯎꯗꯤ ꯌꯥꯎꯔꯝꯅꯤ ꯈꯣꯡꯒꯖꯥꯔꯥ ꯃꯀꯣꯛ ꯋꯥꯏꯅꯦ ꯉꯥꯄꯨꯝꯁꯦ ꯑꯃꯨꯛ ꯁꯤꯗ ꯇꯥꯎꯊꯣꯛꯆꯔꯦ ꯇꯥꯎꯊꯣꯛꯂꯣꯏꯔꯒ ꯑꯃꯨꯛ ꯁꯦꯒꯥꯏꯔꯒ ꯑꯃꯨꯛ ꯃꯦꯠꯇꯣꯏꯅꯦ ꯂꯦꯡꯁꯤꯟꯕꯤꯌꯨ BM ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯀꯛꯆꯤꯡ ꯐꯧꯁꯨꯄꯥꯠ ꯂꯩꯀꯥꯏ ꯕ꯭ꯔꯍ꯭ꯃ ꯁꯨꯒꯨꯅꯨ ꯔꯣꯗꯇ ꯂꯩꯕ BM ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛꯇ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯗꯣꯛꯇꯔꯒꯤ ꯀꯟꯁꯜꯇꯦꯁꯟ ꯐꯤꯁ ꯂꯧꯖꯔꯣꯏ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯟꯇꯦꯜ ꯇ꯭ꯔꯤꯠꯃꯦꯟꯗ ꯑꯆꯧꯕ ꯗꯤꯁꯀꯥꯎꯟꯠ ꯄꯤꯖꯔꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯗꯣꯛꯇꯔꯅ ꯂꯣꯋꯦꯁ ꯑꯦꯛꯁꯄꯣꯖꯔ ꯗꯦꯟꯇꯦꯜ ꯑꯦꯛꯁꯔꯦꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 6909862944 ꯑꯃꯗꯤ 7627931525ꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯖꯗꯣꯏ ꯃꯊꯦꯜꯁꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯥꯟꯕ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯂꯩꯖꯔꯦ ꯉꯥꯄ꯭ꯔꯨꯝ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯂꯦꯡꯉ ꯂꯧꯖꯕꯗꯨꯅꯤ ꯉꯥꯄ꯭ꯔꯨꯝ ꯃꯦꯠꯄ ꯑꯃ ꯂꯩꯖꯔꯦ ꯀꯥꯡꯍꯧ ꯂꯩꯔꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯉꯧꯕ ꯁꯤꯡꯈꯩꯁꯦ ꯆꯥꯖꯔꯒꯦ ꯌꯥꯅꯤ ꯄꯨꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯖꯗꯣꯏꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯊꯦꯜ ꯌꯥꯝꯃꯟꯗ ꯆꯝꯊꯣꯡꯁꯤ ꯀꯥꯎꯔꯝꯃꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯀꯣꯕꯤꯒ ꯆꯝꯊꯣꯡꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯅ ꯅꯍꯥꯟꯒꯤ ꯉꯥꯄꯨꯝ ꯃꯦꯠꯄꯗꯣ ꯁꯤꯗ ꯌꯥꯎꯔꯦ ꯃꯆꯤꯗ ꯕꯦꯟꯗꯤ ꯅꯍꯥꯟꯒꯤꯒ ꯍꯥꯏ ꯉꯥꯄ꯭ꯔꯨꯝ ꯑꯩꯈꯣꯏꯅ ꯂꯧꯖꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯄꯨꯈꯝꯁꯦ ꯄꯪꯊꯟ ꯊꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯑꯥꯗ ꯑꯃꯨꯛ ꯍꯜꯂꯗꯣꯏꯅꯦ ꯑꯗꯨꯏ ꯏꯃꯥꯅ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯔꯦ ꯃꯆꯤꯟꯁꯤ ꯌꯥꯝꯃꯟꯕ ꯃꯊꯦꯜ ꯌꯥꯝꯃꯟ ꯆꯥꯎ ꯉꯝꯕ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯥꯄꯨꯝ ꯃꯦꯠꯄꯁꯤꯁꯨ ꯍꯥꯎꯔꯦ ꯐꯖꯅ ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯁꯨ ꯅꯪ ꯂꯩꯔꯦ ꯆꯥꯅꯤꯡꯉꯤ ꯑꯗꯨꯝ ꯆꯥꯎ ꯀꯩꯁꯨ ꯕꯕꯥ ꯆꯥꯕ ꯑꯩꯈꯣꯏ ꯃꯊꯦꯜ ꯌꯥꯝ ꯃꯁꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯨꯞꯄꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯆꯜꯂꯅꯤ ꯍꯥꯏꯐꯦꯠ ꯀꯧꯔꯗꯤ ꯆꯥꯏ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯀꯧꯔꯦ ꯆꯥꯏꯅ ꯁꯨꯃꯥꯏꯅ ꯑꯅꯤꯅ ꯀꯧꯔꯛꯇꯣꯏꯅꯦ ꯁꯤ ꯆꯥꯡꯗ ꯂꯩꯔꯤꯅꯤ ꯌꯥꯝꯃꯜꯂꯅꯤ ꯃꯆꯥ ꯑꯃ ꯆꯥꯁꯤꯜꯂꯨ ꯌꯥꯝꯃꯟꯈꯔꯦꯕ ꯆꯥꯗꯣꯏꯁꯦ ꯅꯪ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯥꯗ꯭ꯔꯕ ꯇꯥꯎꯔ ꯑꯃ ꯕꯦꯟꯗꯤ ꯉꯥꯟꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯜꯂ ꯆꯥꯕ ꯃꯍꯥꯎ ꯑꯝꯇ ꯃꯥꯡꯗꯕꯗꯣ ꯄꯨꯂꯞ ꯁꯦꯠꯇꯣꯛꯑꯒ ꯃꯇꯨꯡ ꯊꯥꯎꯗꯨ ꯑꯃꯨꯛ ꯇꯞꯅ ꯅꯤꯡꯊꯝ ꯊꯥꯗꯔꯣ ꯕꯕꯥ ꯉꯥꯄ꯭ꯔꯨꯝ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯏꯪꯕ ꯏꯪꯉꯗꯤ ꯂꯣꯏ ꯍꯥꯎꯏ ꯍꯪꯒꯥꯝꯒꯁꯦ ꯍꯥꯎꯔꯕꯅꯤ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯉꯥꯄꯨꯝ ꯃꯦꯠꯄꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯈꯛꯇ ꯆꯥꯕꯗ ꯆꯥꯛ ꯑꯗꯨꯝ ꯆꯪꯕꯅꯦꯕ ꯁꯤꯡꯖꯨꯁꯤ ꯀꯥꯎ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯕ ꯑꯩ ꯁꯤꯡꯖꯨ ꯆꯥꯏ ꯉꯥꯄ꯭ꯔꯨꯝꯒꯤꯗꯤ ꯋꯥꯠꯄ ꯅꯥꯏꯗꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯛꯄ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝ ꯍꯥꯞꯇꯕ ꯍꯥ ꯌꯦꯟꯗꯦꯝ ꯗꯗꯥꯗ ꯄꯣꯟꯒꯅꯤ
ꯃꯊꯦꯜꯁꯤ ꯌꯥꯝꯃꯟꯗ ꯆꯥꯅꯉꯥꯏ ꯍꯣꯠꯅꯉꯥꯏ ꯃꯝ ꯆꯥꯗꯦ ꯉꯥꯡꯕꯒ 너희는 잘봐. ꯉꯥꯡꯕꯒ ꯆꯥꯊꯣꯛꯄꯤꯔꯣ 사진에 그렇게. 이거 버려 못 사. 하품이고. 그러니까 컴퓨터 자체는 지금 컴퓨터는 Singju씨나 ꯀꯥꯡꯉꯧ ꯅꯪ ꯈꯨꯠꯅ ꯄꯥꯏꯕ ꯑꯁ ꯑꯩ ꯈꯨꯠꯁꯥꯕ 전화로 다 가면 수많은 것이들 늘 때까지 또 나와. 또 와봐 해 숨이 잡아. 나는 좀 세션 사들 단도군. ꯌꯥꯝ ꯆꯥꯁꯤꯟꯈꯔꯦ ꯄꯨꯂꯞ ꯆꯥꯁꯤꯟꯈꯔꯦ ꯑꯁ ꯋꯥꯔꯦ ꯁꯤꯡꯖꯨꯁꯤꯗꯤ ꯑꯩ ꯆꯥꯁꯤꯟꯒꯦ ꯃꯊꯛꯇ 아도 그 이거는 뭐 해는 자세만 놓고 해야 돼. ꯆꯥꯕꯗꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯄꯥꯟꯗꯝ 말로. 내세 다 갖다 뜨는 거요. 말씀 한국에서 어디 일이 그 좀. ꯑꯗꯨꯒ 그래서 ꯑꯩꯁꯨ ꯇꯉꯥꯏ ꯇꯧꯁꯦ ꯍꯥꯏꯅꯤ ꯑꯁ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯁꯤꯃꯅ ꯂꯥꯁ ꯑꯣꯏꯔꯁꯦ ꯐꯅꯌꯥꯝ ꯆꯥꯁꯤꯜꯂꯦ ꯈꯤꯇꯪ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯃꯥꯡꯗ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪ ꯑꯃꯨꯛꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯗꯤ ꯍꯨꯞꯄ ꯍꯨꯞꯄ ꯑꯗꯨꯝ ꯕꯥꯏ ꯇꯧꯔꯦ